ngasi phongkhiba tongan tongan Manipuri siphongsing amasung thokhiba thawdo wathoksingi maroibi ipausing mayamna thamji ahanbada Myanmar gi mipum khudimak yamdrabada sahi ani military da thabak tawnanaba junta legana khankhre Myanmar laibaki oina masagi sei taraga nipan gi kunthraga manga phawgi manungda leiba nupa amadi sei taraga nipan gi kunga teret phawgi manungda leiba nupi singna yamdrabada sahi ani di military da thabak tawgadabani haina Myanmar da lengak pariba military junta na lakhokre Life Min Kobo News Portal amada phongwa pawshin hai Myanmar gi oina hauzik mayuknariba yamna tangdu leita dabagi phiba masigi yenglaga amadi towan tuwan bada holup kaya sibu laksin bada mating oina bagi damak leba adugi mipum khudimang na sahi ani military da thabak tawna bagi warep laukibani loinana hauzik thengnariba khudong sadaba sigumba mayuknarabadi makhoi gi thabak tawbagi matam si sahi manga phaw sangdok yai loinana medical process na lairiba doctor singoina di yamdrabada sahi ahum military gi thabak tawgadabani Myanmar asi haukiba kumja English nganiga kunga mathoigi February thadagi military junta na lenga paikraba matung tuan irang kaya maru mayuknaraduna lakhibani haukiba kumja English nganiga kunga humdoigi October thadagi lohulup kaya na maikai kyadagi landaraktuna takmadogi lanmi kaya marum siwa sokpa madi lanmi gi base kaya marum pro democracy fighters na khudum chanchin kibale masi haukiba kumja English ngamaga samapan go humpuga nithuri thengna kiba lahulup adugi matungda khwaidigi tamthiba lalhau amani haina launari analyst na phongdok narakpagi matungina Myanmar lenga hauzik lanmi recruitment tawda khudong sadaba mayunari Myanmar gi maraibak maram nam kanmigi thabasi lanmi khaktagi thawdang nati mipung khudimak na lawminagadabani maram asna miyamna people's military service law si mapung phana sagat piu haina military junta gi wangloi zomin tunna permission phongdokibani law si haukiba kumja English ngani ga tarada hawdokrabasu hauzu phawo satna bagamdana lairibani law si gi matungina military service asida changu yadaba miyoi singadu sahi manga phawa kasum sangda leibigi serak yauri hairi atopa pawmana SI onkomangi imungda lupa lakh taragi S Gracia piragani Kangluki irang asida Manipur police ki laikhidraba sub inspector onkomang haukip ki imungda lupa lakh taragi S Gracia pinaba deputy commissioner Bisnupurna thokpa order amana khankhre thasigi mapanda DC Bisnupurna thokpa order amagi matungina mamang saigi December 19 na famkiba Manipur government ki district levels committee ki mifamda laikhidraba SI onkomang haukip ki loinabi Laibekimda S Gracia oina lupa lakh taragi senpam pinaba warep lokhi miphamaduna laukiba warep adugi matungina thasigi mapana deputy commissioner thokpa order amana laikhidrabagi loinabida lupa lakh taragi S Gracia gi senpam si pinaba khanki panbayai SI onkhama hauki mamangsagi September taraga humdoira Moirang police station gi manung sarma Susangpur district tainaba singphai khul kuki militant singna Etek satharakpadigi khulngak po maitei volunteers singna handuna numai kapnabigi thodokta mak laikhidabani atopa pawmadana koki militant singna kai hauraklabasu khulngak libasingna handuna numai kapkhidre me ahumdagi haujuk phawbada leptana satharakliba Manipur gi tamthiraba lan gi manungda yamna toina lanpham oikraba mafam ama oiriba yengang pokpi police station kualiba goltabi gi Molejang khuldi ngarang numidang pung tereka makhairam tarakpada koki militant singna thangnana leiba mitei khul singtamna numoi round khara kapsilaktuna kai horakre na hongna na amuk tholakiba numoi kapsin bagi thawdo asidadi mitei khul gi khunja sing mi paidana koisen chenaki adominama mitei khul ngak liba khunja sing gi maikei digi numoi maru ama phawbo handuna kapkhidabadagi koki militant singna makhata numoi kablakidre hairi thawdo asida nakalani gi marakta aso apan amata yaukidi panba yabada yamna toina koki militant singna numoi kapsinduna landabagi thabak chatharakpadigi ikui mamangda goldabigi mafam amada anauba police ki outpost amasu hangdoktuna mafam asida thoaningdaba thabdok sing tholakhandanaba akanba section thorang sing lawrakhibani atopa pawamana relief camp da lairakliba nupa masa amana hai relief camp da laiba miyoi singna saba postai sing yon basali lairik tamnaroi hak thengnaba pawda more dagi nupa masa ama Lainga ki education S loisang na thokiba notification amagi matungina hayeng February taragani thuidagi maisang singi class 1 nigi 10 phawgi anauba academic session hauragani haina laukthokrabasu more dagi lanjelaktuna hauzik tha tara sangsilaglaba lan manung relief camp sangjupam laudunu lerakliba class 9 na tamgadaba nupa masa mahiru ema maming panjadrena hauzik mahak relief camp na lerakliba miyoi singna saba tuan polam sing koipu puduna yuan masat pahore Ehak lairik makhatana tamthapa pamdre school kararoi khale haina thamoi sungna phongdorakli
Akampata laiba Ideal Girls College ta hangbo relief camp na sangjapam lawrakliba mahakna hai aihak class 8 phawbadi Eastern Ideal High School tamlaktuna pass tawre adubu makha tana larik tamningre hauji aihak relief camp si laidiba miyoisingna saduna puthokpa polamsing candle dup dishwash na singba puduna yuan ma koisa chatle haina masagi sei taraga mga khakta ngairiba nupa masa sina phongdorakli Logi miyengda ehak angang oijarabasu relief camp na thama panhena laisilakpadagi isagi phibamna yaraktrabanina sial khradang oirabasu tanana ba yumthong khuding satuna potsa yuan bu oina satle haidi camp masida mahaki apokpa masum pokminaba mayambasu laiminari apokpi mamadi sahi taruk longi mamangda laikhidre moreda lairingaida mahaki apokpana October so thauduna sel tali adubu kuki lamen misingna lan satharakpadagi aikhogi yumdu khaktana tana ipa na thaujaba October so dusu mai thatopikre ipa su haujik masagi anabana maram oiraga sel tan mangamdre maram asna imungi mateng khradang oirabasu pangma ngamnaba posai sing yon masapane rakhi posai sing asi aigi imanaba amaga loinana relief camp de leiba ahalamagi gari waiduna koina satuna yolapot tha anirom pharakle Gari ki thau hanbi ki sel khaidokraga nongmada lupa sani sahumdi phangmangami posa yuan basang bada kharana harau harau lebidu kharana relief camp na saba posa sing mayam leiri haiduna lebiyu yadabasu yawi aina tanjaduna phonakpa sel tungsinjaraga haujikti isagi phirol khrada phawba leiba ngamle herakenisu pausida sumakhatana spalakli Makasa tharakpoirang asigi naharol thaudang pauksigi editorial miyamna thamjaramgi Kuki na taba Jaga singda lan manungda voter masing khangin hengalakpa mamang segi me ahumdagi state asida thokliba tam thiraba irang manung asida election commission of India na inau nauna english ngani kungamari gi final electoral form bada state asigi Kuki na taba Jaga singda voter masing khangin hengalakpada angak poinari thokliba irang sida Kuki theory singna mitai gi masata landarak Tongan ba homeland ama tanduna Manipur sarkar boycott tawraga Kuki len semnaba oiroidaba manglan tawdun lekhre mayamna ingakna Kuki na karigi damakta mitai de landarakli bano haina thiruba matamda Kuki gi huran ba pharubi oiramle Kuki na law na makhoi gi mihut sing bureaucrat officer sing lautuna dun Manipur tariba Kuki singbu any Kuki schedule tribe list ta chalalamba bara sarkar ga manaraga FMR satna halamba amadi Kuki lalhoba singa su tawnaduna makhoi sanalambi oina state asigi reserve forest area singda poppy thaduna sel talambadu Manipur sarkar na fagalubadagi Kuki na mitai de landarak poiramki sairak sida hana mangjaunana langi sem sahaudaba mitai singna mapi mapa leitaba amagum araiba pangal sijanaduna Kuki singa mayuknari mitai gi sangstan kya amadi mitai gi mihut kya na barar sarkar ga Kuki lalhoba ga satnariba su khudaktagi handu English ngamaga samapan ga yangkai ga mathoida base year oiraga Manipur da NRC satna halu Kuki singda piriba ST status lakthu ngamkai sambal khaw haiduna miyamna kana khongjang changsinduna mapalamdagi changsilakpa illegal immigrants singbu Manipur dagi takhainaba kaya hotnaringai sera sida ikhang khawdana Election Commission of India na sai sigi January thada phongkiba Final electoral roll da Kuki singna khundaw state sigi district singda voter masing ising isaugum hengalamba asida mayamna angak poinari haukiba sahi English ngani ga taraga mathoigi mikok thibigi matungina Kuki gi mi singi percentage asi sada taraga tarwiki adu English ngani ga taraga mathoida mikok thibada Kuki gi percentage asi sada kunthrawiki percentage asi Hotok lagana yenglubada Kuki Nupi amana sahi amada Angang Unabagi Chang asi sahida angang ahum mari pokpagi Chang hoidi asiguma Chang asi lakpa sida leba asigi nagari khudimangna Kuki gi mi sing hengatpagi Chang asi mausai goiba thawong natre khusem goiba thawong ne haina akhangai singna motpinari khudamoina palabada final electoral roll mi sing hengatpagi Chang asi Changpur district ta miyoi lak amaga lising mark fugani thoika satre ka kuntragani thoi kangpokida La amaga lising ahunga sangaga humfuga humdai Perzolda lising kuntraga mariga sanipanga maudraga tere hengatki Masigi matakta hana record laitaba kul lising amaga satukrom hengalakpa thingnaki asigumlaba ising isaugumna ising hengalakpa amadi khungang masing hengalakpa sina hana dagi lamdam sida leijaraglaba yelawmi singi mafamda achauba singnaba moirakli asigumba phibam masi matau kram oirakhibano haina miyamna nainaruba matamda aikhogi mihut singamadi bureaucrat officer singna mabuk phamanba amadi matam gi makhoi gi khudong sab launa bohonaduna tungi apapata khalhaudana Kuki singna haiba kudimak yarubagi mahini haina mot phongdoknarakli
ꯂꯥꯛꯆꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯒ ꯅꯤꯄꯥꯟꯗꯒꯤ ꯐꯝꯕ ꯍꯧꯒꯗꯧꯔꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯀꯟꯅꯅꯕ ꯑꯃꯗꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯅ ꯚꯥꯔꯠ ꯁꯔꯀꯥꯔ ꯑꯃꯗꯤ ꯀꯨꯀꯤ ꯂꯂꯧꯕꯁꯤꯡꯒ ꯆꯠꯅꯔꯤꯕ ꯁꯨ ꯑꯁꯤ ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯕ ꯏꯪ 1982 ꯕꯦꯁ ꯏꯌꯔ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ NRC ꯆꯠꯅꯍꯟꯕ ꯑꯃꯗꯤ ꯀꯨꯀꯤꯁꯤꯡꯗ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯁ꯭ꯇꯦꯇꯁ ꯄꯤꯔꯤꯕꯁꯤ ꯀꯛꯊꯠꯄ ꯍꯥꯏꯕ ꯋꯥꯔꯦꯞ ꯑꯁꯤ ꯇꯉꯥꯏ ꯐꯗꯅ ꯂꯧꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯋꯥꯔꯦꯞ ꯑꯁꯤ ꯚꯥꯔꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯊꯥꯗꯨꯅ ꯈꯪꯍꯟꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩꯔꯦ ꯑꯁꯨꯝ ꯇꯧꯔꯕ ꯃꯇꯝ ꯈꯛꯇꯗ ꯊꯥ 10 ꯐꯔꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯍꯟꯕ ꯉꯝꯒꯅꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯁꯥꯟꯇꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯗ ꯄꯜꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯁꯨꯃꯥꯡ ꯂꯤꯂꯥꯕꯨꯗꯤ ꯁꯛꯀꯣꯠꯍꯟꯅꯤꯡꯂꯤ ꯏꯔꯥꯡ ꯑꯁꯤꯗꯒꯤ ꯏꯁꯩ ꯁꯛꯄꯒꯤ ꯁꯤꯟꯐꯝ ꯍꯣꯡꯂꯁꯤꯔ ꯈꯜꯂꯦ ꯍꯋꯥꯏꯕꯝ ꯑꯕꯨꯗꯤ ꯍꯧꯈꯤꯕ ꯆꯍꯤ ꯏꯪ 2019ꯒꯤ ꯃꯦꯒꯤ ꯇꯥꯡ 3 ꯃꯅꯤꯄꯨꯔꯗ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯊꯣꯛꯂꯤꯕ ꯑꯆꯧꯕ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯩ ꯁꯛꯄꯒꯤ ꯁꯤꯟꯐꯝ ꯍꯣꯡꯂꯁꯤꯔ ꯈꯜꯂꯦ ꯑꯗꯨꯕꯨ ꯏꯁꯩ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯁꯨꯃꯥꯡ ꯂꯤꯂꯥꯕꯨꯗꯤ ꯁꯛꯀꯣꯠꯍꯟꯅꯤꯡꯉꯤ ꯍꯥꯏꯅ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯁꯛꯅꯥꯏꯔꯕ ꯁꯩꯁꯛꯄ ꯍꯋꯥꯏꯕꯝ ꯕꯨꯗꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯋꯥꯐꯝ ꯑꯁꯤ ꯑꯣꯖꯥ ꯑꯁꯤꯒꯤ ꯀꯣꯟꯊꯧꯖꯝ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯏꯕꯨꯗꯧ ꯂꯣꯌꯥ ꯂꯥꯛꯄꯅ ꯅꯥꯎꯀꯣꯜꯂꯤꯕ ꯈꯥꯏꯗꯦꯝꯗ ꯂꯩꯕ ꯁꯪꯒꯥꯏꯗ ꯄꯥꯎꯆꯦ ꯑꯁꯤꯒꯤ ꯄꯥꯎꯃꯤꯅ ꯆꯠꯇꯨꯅ ꯍꯛꯊꯦꯡꯅꯅ ꯎꯅꯕꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ ꯑꯣꯖꯥ ꯕꯤꯗꯨꯅ ꯍꯥꯏ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯏꯁꯩꯒ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯃꯔꯤ ꯂꯩꯅꯩ ꯋꯥꯔꯦ ꯅꯨꯡꯉꯥꯏꯔꯦ ꯀꯂꯥ ꯏꯁꯩ ꯑꯗꯨꯝ ꯉꯥꯡꯗꯨꯅ ꯂꯩ ꯍꯥꯏꯅꯕ ꯂꯩ ꯄꯨꯟꯁꯤꯗ ꯏꯁꯩ ꯑꯃꯨꯛꯇ ꯉꯪꯗꯕ ꯃꯤꯁꯛ ꯑꯗꯨ ꯃꯤꯌꯥꯝꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯃꯤꯅꯤ ꯍꯥꯏ ꯁꯨꯃꯥꯡ ꯂꯤꯂꯥ ꯆꯠꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯅꯔꯝꯕ ꯑꯗꯨ ꯏꯪ 2020 ꯃꯥꯔꯆ 13 COVID-19 ꯄꯦꯟꯗꯦꯃꯤꯛ ꯂꯥꯛꯇꯨꯅ ꯆꯍꯤ ꯑꯃꯃꯨꯛ ꯆꯥꯎꯅ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯨꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯨꯀꯤꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯑꯥꯔꯠ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏꯗꯤ ꯑꯥꯔꯠ ꯇꯧꯐꯝ ꯂꯩꯇꯕꯗꯒꯤ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯨꯅ ꯁꯤꯟꯐꯝ ꯍꯣꯡꯕ ꯀꯌꯥ ꯌꯧꯅꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯑꯥꯔꯠ ꯇꯧꯕꯗꯤ ꯌꯥꯝꯅ ꯇꯣꯜꯂꯤ ꯏꯔꯥꯡ ꯐꯔꯤꯉꯩ ꯃꯇꯝꯗꯅ ꯏꯁꯇꯦꯠ ꯑꯁꯤꯗ ꯊꯣꯛꯄ ꯊꯧꯗꯣꯛꯁꯤꯡꯗ ꯑꯊꯤꯡꯕ ꯀꯌꯥꯁꯨ ꯑꯗꯨꯃꯛ ꯃꯥꯌꯣꯛꯅꯗꯨꯅ ꯑꯀꯛꯅꯕ ꯅꯨꯃꯤꯠ ꯈꯔꯗꯃꯛ ꯂꯤꯂꯥ ꯇꯧꯕꯒꯤ ꯃꯇꯝ ꯐꯪꯉꯤ ꯂꯤꯂꯥ ꯍꯥꯏꯕꯁꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯂꯧꯅꯔꯕꯁꯨ ꯃꯁꯤ ꯃꯤꯌꯥꯝꯗ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯄꯤꯔꯤꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯁꯛ ꯑꯃꯅꯤ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯤꯗꯅꯕ ꯇꯁꯦꯡꯅ ꯂꯤꯂꯥ ꯄꯥꯔꯇꯤꯁꯤꯡꯅ ꯂꯤꯂꯥ ꯇꯧꯍꯟꯅꯤꯡꯉꯤ ꯂꯤꯂꯥꯗ ꯅꯠꯇꯦ ꯑꯇꯩ ꯑꯥꯔꯠ ꯐꯣꯝ ꯃꯈꯜꯁꯤꯡꯁꯨꯅꯤ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯒ ꯃꯑꯣꯡ ꯃꯥꯟꯅꯕ ꯑꯥꯔꯇꯤꯁ ꯈꯔ ꯋꯥꯏꯔꯒ ꯕꯦꯅꯔ ꯑꯃ ꯊꯦꯠꯆꯤꯜꯂꯒ ꯐꯪꯁꯟ ꯇꯧꯕ ꯃꯥꯜꯍꯟꯗꯨꯅ ꯒ꯭ꯔꯥꯟ ꯂꯧꯅꯕ ꯍꯣꯠꯅꯕ ꯁꯪꯁꯊꯥꯟ ꯀꯌꯥ ꯂꯩꯔꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯛꯄꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯁꯪꯁꯊꯥꯟꯁꯤꯡ ꯑꯃꯁꯨꯡ ꯂꯤꯂꯥ ꯄꯥꯔꯇꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯐꯣꯝ ꯑꯁꯤ ꯆꯥꯎꯈꯠꯅꯕ ꯊꯃꯣꯏ ꯁꯦꯡꯅ ꯍꯣꯠꯅꯁꯤ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯤꯕ ꯑꯃꯗꯤ ꯑꯥꯔꯇꯤꯁ ꯃꯌꯥꯝꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯗꯨꯅ ꯁꯦꯟꯇꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯆꯍꯤ ꯐꯥꯖꯤꯜꯂꯛꯂꯕ ꯂꯥꯟ ꯑꯁꯤ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯕꯤꯌꯨ ꯏꯁꯩ ꯁꯛꯆꯔꯒ ꯏꯃꯨꯡ ꯄꯨꯖꯔꯝꯕ ꯑꯩꯈꯣꯏ ꯏꯁꯩꯒꯤ ꯁꯨꯔ ꯀꯥꯎꯈꯤꯕꯗꯒꯤ ꯁꯤꯟꯐꯝ ꯍꯣꯡꯈꯤꯕ ꯇꯥꯔꯦ ꯍꯥꯏꯅ ꯊꯃꯣꯏ ꯁꯣꯛꯅ ꯄꯥꯎꯗꯝꯂꯛꯈꯤ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯩꯊꯦꯡ ꯐꯪꯂꯤꯕꯁꯤ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯅꯣꯡꯃꯒꯤ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒ ꯍꯤꯡꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯀꯔꯕꯥꯔ ꯃꯆꯥ ꯃꯆꯥ ꯇꯧꯕ ꯑꯃꯗꯤ ꯑꯥꯔꯇꯤꯁꯁꯤꯡꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯑꯈꯟꯅꯕ ꯄꯦꯀꯦꯖ ꯑꯃꯗꯤ ꯑꯋꯥꯕꯁꯤꯡꯒꯤꯗꯃꯛ ꯄꯤꯍꯟꯅꯤꯡꯉꯤ ꯐꯣꯡꯗꯣꯔꯛꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯄꯜꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇ ꯂꯧꯕꯨꯛꯇꯒꯤ ꯆꯍꯤ 8ꯀꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯈ꯭ꯔꯦ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇ ꯆꯍꯤ 8ꯀꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯁꯥꯒꯤ ꯈꯨꯡꯒꯪꯗꯒꯤ ꯃꯥꯡꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃ ꯂꯩꯔꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯧꯕꯨꯛ ꯑꯃꯗꯒꯤ ꯐꯪꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯔꯦꯞ ꯇꯧꯔꯕ ꯃꯇꯨꯡ ꯍꯥꯠꯂꯒ ꯍꯨꯟꯗꯣꯛꯂꯝꯕꯅꯤ ꯍꯥꯏꯔꯤ ꯁꯦꯅꯤꯌꯔ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯔꯥꯖꯦꯁ ꯀꯨꯃꯥꯔ ꯁꯤꯡꯍꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯦꯡꯁꯤꯟꯕ ꯃꯇꯝꯗ ꯃꯈꯨꯔꯤ ꯂꯛꯍꯜꯂꯒ ꯍꯥꯠꯈꯤꯕꯒꯤ ꯈꯨꯗꯝ ꯐꯪꯉꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡꯅꯗꯤ ꯍꯥꯠꯇ꯭ꯔꯤꯉꯩ ꯔꯦꯞ ꯇꯧꯔꯕ ꯃꯇꯨꯡ ꯀꯣꯟꯅ ꯍꯥꯠꯇꯣꯛꯄꯤꯕꯅꯤ ꯍꯥꯏꯔꯤ ꯁꯦꯅꯤꯌꯔ SPSCꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯕꯗ ꯀꯣꯠꯋꯥꯂꯤ ꯗꯤꯍꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯆꯍꯤ 8 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯁꯥꯒꯤ ꯌꯨꯝꯗꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕꯗꯒꯤ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯇ ꯋꯥꯀꯠꯂꯛꯈꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯑꯗꯨꯋꯥꯏꯗ ꯃꯌꯨꯝꯗꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯁꯥꯟꯅꯕ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯃꯌꯨꯝꯗ ꯍꯜꯂꯛꯇꯕ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯊꯤꯕꯗ ꯐꯪꯕ ꯉꯝꯗꯕꯗꯒꯤ ꯄꯨꯂꯤꯁꯇ ꯋꯥꯀꯠꯂꯛꯈꯤꯕꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯀꯠ ꯑꯗꯨ ꯐꯪꯕꯒ ꯄꯨꯂꯤꯁꯅ ꯗꯣग ꯁ꯭ꯀ꯭ꯋꯥꯗ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯈꯤ ꯍꯨꯏꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯗ ꯍꯪꯒꯥꯝ ꯊꯥꯎ ꯊꯥꯕ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯂꯧꯕꯨꯛ ꯑꯃꯒꯤ ꯃꯅꯨꯡꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯐꯪꯕ ꯉꯝꯈꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯍꯛꯆꯥꯡ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯄꯨꯂꯤꯁꯀꯤ ꯇꯤꯝ 4ꯅ ꯃꯥꯏꯀꯩ ꯈꯥꯏꯗꯣꯛꯅꯗꯨꯅ ꯊꯤꯈꯤ ꯇꯨꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯊꯥꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯊꯧꯔꯛꯄ ꯁꯪꯒꯣꯝꯒꯤ ꯇꯦꯡꯀꯔꯅ ꯇꯛꯄꯗ ꯃꯤꯑꯣꯏ 6 ꯁꯤꯔꯦ 13 ꯁꯣꯛꯂꯤ ꯁꯤꯛꯀꯤꯝꯒꯤ ꯒꯦꯡꯇꯣꯛ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯔꯥꯅꯤꯄꯨꯔꯗ
Mi mayam ama tinba mafam amada khongjel yangna thorakhiba sangom puba tanker amana thaujalakpadigi mioi ahum sire taraga tarukna sokla hari police ki matungina hawkiba thangja numiki numidang pung 8 makhairam taaf matamda gangtoktagi kilometer taraga mathairom chatlaga leiba ranipulgi mela ground na mioi kya punsinduna leiringai khongjel yangna thorakhiba milk tanker amana miyam marakta thaujalakhi madura mishi minagi thaudo thokibane police na milk tanker du ki driver fakre soklaba sing aduna gangtok ki central referral hospital pukhatuna lekanakre hospital pukhalakhiba asokpa singi manungda amana lekana bangamdana lekidre atopa ani amana sina purakhi hari hospital asigi doctor singi matungina soklaba miyoi taraga turki manungda miyoi manga gi phibam luna leiri hari mara asida sikkim gi chief minister prem singha tamangna ranipal lebak thiba accident gi thawdok mi simina yawkhibaduda awaba phongkre chief minister asigi maikedi gi leikidraba singi imung manungi miyoida lupa lakh manga compensation oina piragani asokpa sing sarkar gi maikedi gi pangbiya ba mating khudimuk pangani soklaba sing athubra phagalakpa oiresan haina phongdokhi loinana leikidraba singi imung manungi awabra chief minister asina saruk yaba phongdokre haina pawks to pali